ब्रेक मतुंग ताराम नोक्सरी हाई कोन था तरु की मनुंग द पंचायत इलेक्शन पांगथु हायरबसु पांगथु लोइदबगी फियम द लेरे मणिपुर लेंगाना कोर्ट के ऑर्डर इन मगी मउता रिव्यू पिटिशन फाइन तौरमले हुजु मखाता पाओ पिजरी था सियमदगी होर्दुना सथरलिब लोकसभा ngasiin mapani chanba numita in Manipur parliamentary constituency gi Congress MP Dr. Angomcha Bimol Akoijam na Manipur da tha taru ki manungda panchayat election pangthona ba High Court of Manipur na state lenga ta pi ki direction na do khanglabra madai karigumba khanglaga na ko na pirakpa direction gi matungin na panchayat election matam chana pangthona ba kari karamba thabak sin lokhalaba ge aduga karigumba thabak sing adu lokhotaba oraga na madugi maram sing kari no haiba wang sing hankre Wanga CMP na unanswered question number lising amaga chahum marifu mathoi gi makada union lenga ke mari lenaba minister singda hankibani ma ke wanga sigi paukum da panchayati raj minister Rajiv Ranjan Singhana pirakhi pa paukum da High Court of Manipur na tha taru ki manung da Manipur gi panchayat election sing pangthong na be state lenga ta direction pirakle haiba du khangle adu High Court of Manipur na August 18 lising ani 19 da pirakhi ba order adugi mayokta Manipur lenga ki maikai de review petition ama High Court fine tokre haiba wafam phondok le hari High Court na numit adugi pikhiba order adu court asina kumjali singani ga kunga mari file torkiba petition appeal number 9 10 amasung 11 gi matungi nani haina su minister na pakhum pirakhi hari amarom da ngarang dagi horduna lok sabha da bande mataram na sai sama yankai suropaga mari leina na sathar kiba dingsin da saruk aduna MP na phongdokhiba wafam singi manungda Manipur da tholi birang amadi oriba phiba masigi matang da house na yamdraba da pung ahum dang oriba sukhana si haina taksin ki ngarang dagi horkiba bande mataram gi dingsin da wafam masi phongdala duna MP na hai leiba sida tongan ba issue kaya ama mayok ni nari ngai gi cherakta bande mataram gi damak pung tara kai tholi ba sigi pandam kari no hangki Auji leba sida thabak phangdabagi awaba chauna mayoknari Delhi gi air quality adugi matik phatabagi awaba civil aviation gi crisis amade Manipur gi oriba phibam kaya yauna khanafam thokpa issue kaya ama leiribani Manipur gi phibam gi matang da yamdraba da pung ahum dagi manga phawba subna khanagadabani haina demand tawduna lakli adubu kanana su tabidri habagi pendaba phungdokhi BJP lengana handa bande mataram gi matang da khanaba pamliba simaruina lakadariba West Bengal gi mikhan gi yelagani hana sumana union lenga pumaran sikhi AP na makata na phongdok khibada India haiba leba simana da lon ngangba lining gi khenaba kaya leba mioi kaya punsinduna semani Bharat mata haiba matamda asiguma manadaba mayamna punsilaga orapa saktam aduni Amarom da constitution na justice liberty equality amadi fraternity asi lehna ba haiduna ikoi punama wasak minnabani adubu ngasi bande mataram gi sahi sama yankai subagi khanari wasida aikoina miyam da justice liberty equality amadi fraternity piba ngamlabra haibadu su hangba sangli bande mataram bunising dunai kai khonna buliba sigya semba wan thok lehna ba constitution da yauriba amasung wasak liba wakhallola dugi matungina thabak tawba tangai phade maramasina bande mataram da pung tara kai thoktuna khanna bagumna Manipur gi damak tatsu yamdraba da pung ahum de kai thoktuna thamgadabani haina demand tawki Manipur di mioi begi hak phangan bangam da ba mai kai rom da sali khaide mani Hoji makata ba pao pijari Mamangai dagi sathar pagum hayang December 10 da malem gi mafam punamakte International Human Rights Day gi thoram handak sahi gi su pangthok kadori hayang pangthok kadori ba thoram asina numida sigi phudra ga tare lak suba sahi gi thoram ni numida si UN General Assembly na ware blogduna ma to oina yanaraga laukthokraba UN gi declaration ni haina Manipur Human Rights Commission gi acting chairperson waramba senior council Khaide mani na phongdorakli Mangna haikibada declaration asigi maruoya pandam singi manungda khardang pallabada miyoiba punamaki masada yaujaba matik mayai dignity amasu manaba tana thanaba yadraba hak rights sing adu sakang baibasi ning tamba asumba amasung malem sida ing tapale henabgi damaktani haibasini ani subada miyoiba hak pu thawoidaba khungau naba haibasi miyoiba khunaibo hantaba thakta ikai khumnaba manghanba oina lawba yai amasung miyoiba singna freedom of speech phangnaba aduda freedom from fear
अकी अखंग लेहंदब हाइबसी ख्वाइदगी वांग मिसम सिंगी अनिंग अपाम्बनी हाइना लौई अहुम सुबद मियोबगी हक ngak senba haibasi rule of law na tawdabani haibadi human rights asi rule of law na ngak sengadabani mari subada maruma pangoi ba lebak singi marakta saukhat khongthang bu hena saukhat na ba haibadi promote tawnabagi pandam legadabani manga subada UN gi charter da amu han ayaba piraduna fundamental human rights in dignity and road ta thajaba thamba ma sungnu panu pi gi marakta manaba hak lehenaba amadi khunai gi sakot khongthang yengsinaba hena phaba standard of life in the context of larger freedom uhenaba gi pandam yauri taruk subada UN gi members singi marakta makoi masel amaga mateng pangnaba malem gi thakta ikai khumnaba yokatpa amasung human rights amadi fundamental freedom bu ngak senduna thamna pandam na singba yauri hojiki manipur gi oina di miyobe gi hak sab saba phangba ngamdaba mai kai da satli mi ahumli singani kunga umdoi gi hoji phawbada fundamental rights ki manung da khwai gi maru oriba article 10 ga mari 10 mapal amasung kunga ma thoi mapung phana sanahan bangamdri Indian constitution gi article 10 mari the right to equality article 10 mapanda rights to freedom including free movement amasung free settlement yaurabasu phangan bangamdri aikoi gi hak phangjana bagi dama aikoi gi miyam gi ihau tauba khaktana tana logi mateng loba mathau tai adumapu aikoina ningsinggadabadi kanagumba victim miyoi amana mahakpu otpi nei bere hairabadi natraga mahaki hak khongauna re hairabadi madugi damak sapchaba asumba wayan phangnaba thengnaba ngam thaunagi makha yamna poli hairaduna aikoi punamangna aikoi gi rights ngaksanaba thauna phana thengnaminarasi haire kumjal singani ga kun ga humdoi gi me humda kukina ekho gi maida khupangna tharak posida ira ama loikhre haina lobi yai Professor N Joy Kumar hoji makhata pau pijari kumjal singani kun ga humdoi gi me ahumda kukina ekho gi maida khupangna tharak posida ira ama loikhre haina lobi yai ira ama haigalakpada apun manipur asi laigadar lairoidar khangde nungnang ningai oiba phibam mamada leire haina khongnang thaba university gi BC Professor Naurem Joy Kumar na phongdokre wafam asi sahi khuding United People's Front UPA manipur na pangthok tuna lakpu kumchi sahi gi oina sama manphudra ga ni thoirak suba national reconciliation man thoram asi ayupung mapalom tabada senglaba laifam leng kangla dagi mai lauduna maira lauduna aikhoi amuk khuntak haloi ser halori rasi aikhoi gi tungi laibak aikhoi na lebasi aikhoi machoi tabagi wakal thadolasi mitomna aikhoi bu langoi sanlol sanalroi si amadi yelomi singya punba manipur khunai semgulasi aiba kholau puduna pranasi gi president and rupasandana lusingduna lupsi gi thomi singalonena relema press club phawba chatuna mafam du pangthoki ba thorum hawdokpada saru yaduna mahana phundokki bani mathang thagi mapan phawa tha amasumna chathagadaba thorum hawdokpaga mari lainana en rupachandana phundokibada manipur gi damak aikoi punna leminadriba phawba laiba kanba ngamloi apunba manipur gi damak singtam amata oina punsinaba wari sanari lamdam si purup kanglup kaya na punna khunda minaba lamdamni maramasina lamdam sida lairiba CSO khudimak aigi wakalol thadok punna iramdam asigi damak liminaba honamina siya asigi damak wari sanabai thabak su leptana sathari tanja sida leiriba political parties singna political gi oiba tokhaiba wakal thadok apunma manipur amagi damak kari tauba mathau tabagi haiduna khanthabiu haiki Professor Joy Kumar Makata na hai kibada ikhogi lusingba marang kai prik soya dubu punba yade phaminaba yade wari sanaba yade lusingba aiba sidi achoba tanaba mimangda adumak utpadunati asum maran khangdaba apapata khangdaba lalabasu sumba manna pangang da ngang ba kaya su leire lurba tanda si de mete inataba topa community sing di magi khujil thaurang loikre khujil thaurang haiba mete na khujil thaurang tawdana leibana nungnang ba pui apun ba yaudana kaidonungda thabak amata mai pak loi maram maduna aikoi punsi haina phungdoki MSM na mahiloi sing drug free campaign campus uhenna ba khongthang lokhat piu haina governor taksin kre hoji makata ba pau pijari
Manipur Students Federation MSM na Governor Ajay Kumar Bhala the memorandum pisanduna khunai sidagi drug maru phangna muthat khinaba khonglei thuna khongthang lokhat piu amadi tunglam chatki miron singbu drug ki fataba singdagi kannaba khongthang lokhat piu haidun taksin kre MASF की President General Secretary amade Drug Affairs Secretary na khuyak piduna pisin ke ba memorandum aduda MSF na hai mahiro amade naha singbu drug tagi lapthok hanaba MSF na kumjali singani kundagi ai khoi mayai ka ba drug thadolasi hai ba prevention campaign sathaduna lakli masiga mari lainana MSM na mafam kaya da awareness program amadi seminar kya pangthok tuna lakli masida natana school gate syllabus ta drug ka mari lainaba topic sing hapsinaba amasung naha sing da counseling pinaba education psychologist sing thamnaba khongthang lokhalakli lanjena ruba matung mayum da hanjilaba leimrang waro singi myung humpuga humdoi da kamal yen thokre kumjali singani kunga humdo me hum dagi manipur da thokli ba irang asina maram muerga chayani makai hena lanjena ruba matung tha sigi mari da masa gi yumda hanjin kharaba leimram waro singi mung humfuga humdoi da district administration bisnupur na pirakpa kamal leimram high school relief camp committee na ngasi yen thokre Lechonbam Thasna gi yumda pangthoki ba kamal yen thopagi thorum da committee sigi thorum thomi sing su saruyaki Lechonbam bimola amadi leima pokpam rina na lusingduna imung phuga humdoi da kambal yen thoki kambal yen thokpa siga mari leinana el Thasna hai ki bada khulla sida ngasi kambal yen thokpada natana lenga ki maikai dagi lanjena ruba imung singda yum samjina ba ahan batangka ki oina lupali sing nipu bank account singda sangba horakle masigi damak district administration manipur bu mahang na thagat pa phongdoki mana makata na tholi balala sina maram werga manipur miyam na makhal kaya gi setheng piri athuba matam da lansi gi waro sin puraktuna manipur gi ingchik pa purakna ba mari leina ba singna thabak paikhatlu haiki Class 10-12 examination की जेंग लगा इसे नोंमागी थबक लेप लगनी अमिक महिरोय खुनागी अमदि तुंगी युम्बिरन वर्कदौरी बनाहारोन सिंह क्लास 10 अमदि 12 एग्जाम थागदौरी बिसिगी जेंग लगा मथंग सहीगी फेब्रुआरी अमदगी इसे नोंमागी थोरम सिंह लेप लगनी हाइना ngasi apunma manipur matam isai kanglub amik ki advisor sing amadi executive ki mifam na warip laure haina lubasigi publicity secretary soibam narendra gi serora mana phongdorakli Hariba examination singa sigi manung warbasu auditorium sound proof oiba room singi manung da dia duma isai nomai pangthok pagi ayaba legani haribu wafam singa si luba sigi thomi sing na nga na satuna mairoi singi yai phanaba hona minasi haina serola sina makha tari pre council exam hokre All Manipur recognized private school welfare association pre-board exam mai pangna pangthok karaba matung asidagi hodona council of higher secondary education Manipur ko sem na loba higher secondary examination thagadoriba mairo singi pre-council exam lisingani kungaturung asidagi hokre exam center singda koina satuna yengsen bagi khongchatta association asigi secretary L Joy kumana phongdoki bada class 12 exam thagadoriba mairo singi yaifana pangthok liba examination singda kanaun gumba singna ban blockade na singba tobiganu haina appeal tawrakli Bande Mataram na partition gi thodok thon kibani stanza ni sin nakibado Nehru khaki phirep nate hujima khata ba pau bijari Bande Mataram ki matang da ngasi Rajya Sabha da ruling amadi opposition na debate taunabada Home Minister Amit Shah na laibasi de cultural nationalism mikap thon bada Bande Mataram na soba thodang lauki haiduna Congress ta onsinduna matamama da Bande Mataram bu Congress na ani thon kibadagi India ki partition ki thodok adu su thon kibani haina phungdokre Amit Shah na hai kibada parliament ta Bande Mataram ki matang da debate taunarga kari kanaga dauri bano haina Congress na phongdoli ba wapam ma si miyeng sana ubangam da ba miyoi singi wakhaloni Jawaharlal Nehru na phajakraba isai asibu saruk ani khaidok tuna ahan ba stanza ani ma sijnalambana leba sida divisive politics laknaba gi maram oikibani thawang aduna appeasement Politics gi horpam oiduna India bu mache thona kahen ki karigumba Congress na Bande Mataram bu ani thona khaidolam drabadi petition gi
पार्टीशन के थौदोक थोलम लोय हाकी अमित शाह न वा ngang लोरे मतुंग कांग्रेस प्रेसिडेंट मालिक अर्जुन खागे ना डिबेट असिदा वा ngang लदुना बीजेपी की लोसिंग बसिंगना जवाहरलाल नेहरू बु उसित थवोइदना अमदि इकाइबा पीनबा मओंगदा अरानबा कया पुथोक्तुना सेमजिन साबजिलगा वा ngang ले हाकी मांगना हाई बंदे मातरम बु नेशनल सॉन्ग ओहेनबा होनबदा अहानबा स्टेंजा अनिमक लौखटनबा फिरेब लौखिबदा जवाहरलाल नेहरू मतोमतन लौखिबा नते फिरेब अदु लौनबा होनबदा महात्मा गांधी अमदि रविंद्रनाथ टैगोरना सिंगबा लुचिंगबा कयासु याउखी हानदगी होना कांग्रेसना सिंदा बंदे मातरम सोंदुना लिसांग सिन थबक तौदुना लाखिबनी कांग्रेस लुचिंगबा सिंगना बंदे मातरम सक्तुना मियामगिदम लेतुना लापदा ममांग बंदे मातरम सौ यारमदबा अमदि सौ यारमदबा मियोय सिंगसु ngasi di sakpa haurakle kumjari sing masamapan kunga mathoida non cooperation movement gi matam da bande mataram saklu bagi dama congress ki member kaya jail da lekhi matam madu da bande mataram sakhi daba na khoidi kari tawduna lekhi bagi british ki dama thabak tawduna lekhi ba natra haujingna ai khoida patriotism tak na bohonari basi nokningi haiki इलेक्टोरल रिफॉर्म्स की डिबेट होक्रे मोदी लेंगाना चीफ जस्टिस दा अता थाजबा लेत्रब्रा राहुल गांधी इलेक्शन कमीशन दा एसआईआर पांथोपगी राइट्स लेते मनीष तिवारी हौजी मखाता पाव पिजरी opposition demand tawduna lakibe electoral reforms ki डिबेट ngasi parliament ta hodokibga lonena lok sabha da opposition gi luchingbu wari Rahul Gandhi ne election commission of India ECI gi chief election commissioner amadi atope election commissioner sing khananaba panel da karigidamak modi laingana chief justice yahon ba pamdribono haiba wang tokre Rahul Gandhi na hai modi laingana chief election commissioner gi selection panel dagi na phuda chief justice bulok na bohona ki masina takpadi modi laingana chief justice ta thajaba thamdre haibani karigidamak modi laingana chief justice da thajaba laitribono haiba si miyamna hangba yaba wangni selection panel da yaur basu chief election commissioner kan magi process da aiha ki pangal lekhide masigi maroi ba maram de pm modi amadi home minister Amit Shah ne selection panel da misang sangduna aiha ki wapambu tabi da badagini haiki center ne indigo ga operation sa da tara hanthan kre Union Civil Aviation Minister Ramu Naidu Ministry of Civil Aviation के Secretary Samir Sinha amadi Indigo के CEO Peter Elbers na airlines asigi operational crisis ki matang da phamina duna kana nei na karba matung ministry asina Indigo के operation sa da tara hanthana ba order thokre haire sahi asida Israel journalist khwaidagi masing yamna har pa leba oire reports without borders Say asida Israel na malem gi wena journalist masing yamna har paleba oire haine Paris ta leba journalist sing right pu ngak sermada chobu thodang lori ba reports without borders na phongdokre NGO sina thamlakpa warol amada chai amada media professional humfu ga tarer hat ki amasung makhoi gi manungda yankhai humdoi di military group singna sathaba criminal practice sing amasung organize crime singda maraibak thikraba singni haukiba tha tarani thoi asida media professional humfuga taret sikhibagi manungda sada nifuga humdoi di Israel armed forces na gaza da hatkibani gumjali singani kunga humdoi October da Israel na gaza da paktana na mi hatpagi lan chatar kiba matam du dagi ngasi phawbada sarangna journalist samaga kun hatkre hari journalist humfuga mangadi mathau tawringai de Israel lamin hatkibani haina reports without borders ki report asina phungdorakli Gaza government media office ki data amada thamlakpa warol amada su kumjali singani kunga humdo yi October dagi hoduna chathar ki ba Hamas amasung Israel gi lala sida Israel amina Palestine journalist yamdra badasani ga yankhai tare hat ki hairi international news agency ama oriba Reuters amasung Associated Press na thamlakpa warol amada chayasigi August kunga manga da kha thangba Gaza gi saruk amada leba hospital amada Israel amina chathaba landa amada journalist manga yauna contributes ani hatkibani hari hojik sanabagi pau team champion work khraba manipur ki sanaro singam phana tarano tuna puning thawat kre Andhra Pradesh ta pangthoki ba Dr. Talimerian
आउ जूनियर गर्ल्स नेशनल फुटबॉल चैंपियनशिप लिसिंग अनि कुनगा मंगा कुनगा तरु टायर 1 गी टीम चैंपियन ओरखरब मणिपुर टीम नंगसी इम्फाल इंटरनेशनल एयरपोर्ट थुंगलबद ऑल मणिपुर फुटबॉल एसोसिएशन अम्फान हराउ तरामना ओक्तुना पुनिंग थगतखरे ऑल इंडिया फुटबॉल फेडरेशन AIFF की मियंग मखादा आंध्र प्रदेश फुटबॉल एसोसिएशन सिंधुना नवंबर 19 दगी हौरगा थासगी तरे फाउबा आंध्र प्रदेश की अनंतपुर द लेबा रूरल डेवलपमेंट ट्रस्ट RGT स्टेडियम द पांथोकीबा नेशनल फुटबॉल चैंपियनशिप अदुगी फाइनल मैच मणिपुरना वेस्ट बेंगल बु यामना लाक्सन पांजन मापन सिनोदा माइथीबा पिरम लगा लेमजनिंगाय ओरबा चैंपियनशिप असिगी तरागा निथोयरक सुबा टाइटल लौबा ngamdona अनौबा पुवारी मा सेम ngamkhre हारे चैंपियनशिप सरू यागदब सानौरसिंगी मिंग लाउथोखरे तेलंगाना की हैदराबाद लेबा GN बाल योगी इंडोर स्टेडियम द थासगी 12 हौरगा 13 फाउब चथगदौरिबा 13 सुबा नेशनल सीनियर पुंसी अमदी क्यूरगी ताइकुंडो चैंपियनशिप लिसिंगनी कुनगा मंगा द सरू यारुगदबा मणिपुर की सानौरसिंगी ममिंग लाउथोखरे वेटरन क्रिकेट टूर्नामेंट नप्सा खा इम्फाल YUCC क्वाकेथेल थोइखरे मणिपुर वेटरन क्रिकेट एसोसिएशन MBCA न सिंधुना लंगथबाल पब्लिक ग्राउंड हौजिक सथरिबा कुनगा निथोरक सुबा मणिपुर वेटरन क्रिकेट टूर्नामेंट लिसिंगनी कुनगा मंगा कुनगा तरुकी ngasi सानकिबा 13 सुबा मैच ता नप्सा खा इम्फाल ना YUCC क्वाकेथेल थोइबा ngamkhre हारि सिगा लोइनना लोजरे ngasi phongbo hiel na pau se dagi khomjin jaba maroi pau sing khwai punau pu amukana khurumjari